Moirang Assembly Constituency ki manung chanba Kwakta Municipal Council ki manungda IVR singda black top toramba haibadi koila tharamba sing quality control toramdre lenga nam yeng changhaningi haina Kwakta maikai gi miyamna mari lenab singi pungning chingsilakli IGAR South ki liching makhada Tara Suba Sector Assam Rifles ki Chasat Battalion na paikhalakpa Border Area Development Project ki sarugam oina Kamjong District ki manung chanba IC Village Water Supply Scheme ama miyamda khusinakre ngasi LUCKNOW da loisingadawriba Defense Expo na ayengba bhabok singi pukning chingsinduna lakli haunabi matung ina ngasi expo si loisinjarabasu miyam gi yenglaga hayeng fawba chathagani haina Ministry of Defense ki official amana khanghalakli ngasi haunabi matung ina loisingadawriba si lebak asigi Defense Minister Rajnath Singh na ngasi numijungba matungda loisinbagi thoramda saruk yagani Delhi Legislative Assembly ki Anoba Chief Minister Khananaba ngasi ayukta gi hauna vote hadanaba haunakre Cheraka sida Prime Minister Narendra Modi na naha odiba voter singbu masa masa gi vote hadabagi hak adu manghandanaba appeal tawkli nakalamada Delhi gi hojik Chief Minister oiriba Arvind Kejriwal na mikhala sida nupi obi voter singna chauna saruk yabiu haina appeal tawri China ki novel coronavirus laichatagi laikhidaba mi gi masing ngarang fawbada miyoi chatret kunithoi sukre Hojik Pawgi Oina Laina Asina Sokhalaba Migi Masing Lissing Contra Homdoiga Chatruk Nifutaruk Sukibaga Loinana Central Hubaida Sikiba Migi Masing Humpumapal Amadi Wuhan da Mioi Humfumari Sukre Haina China National Health Commission gi report amana pirakli Laichit asidagi ngakthoknaba China na atopa mafam singda sandokhidanaba akanba section thorang kanna lokhot khibaga loinana expert singi mot ki matung ina 2019 novel coronavirus ase mi amadagi mi amada longnagan balaina makhal amani haina mot piri Coronavirus ki laichat na maram oiraga thas ki taramathoidagi Philippines ki Manila da pangthokadawriba Badminton Asian Championship India ki women team withdraw tawkhre adumoinamak nupa gi team dei saruk yagadawri